Akasvani Imphal, Chitrabhanu Chitrabhanu na pau pazeri, ahan badamaru iba pau. Manipur ngasi nong na miyoi tara COVID-19 positive oiba thingnere. None COVID-19 free district oire. Manipur gi ahan ba educational channel lari ngasi degi hawdokre. Zaidas kadilana saba COVID-19 gi vaccine Jacob di miyoi bada changing toba hawkre. Leva sida coronavirus na nabada gi pagarapagi changchada humpu humdoi dasmik ani mga yaure. Amasung ngamkhai paring de oriba santi raksagi fivam yingsin da bangak sel mantri Rajnath Singh hayengdegi Jammu and Kashmir amadi Ladakh ta chatkani. Manipur ngasi nongna miyoi tara COVID-19 positive oiba thengnere. Imphal gi Zenif sangasi sample chani marfudra manga test tawbugi manungda miyoi tara asi positive oikibani. Masigi manungda amana sanapati dekini. Thawbal zila gi manung Chenna Lilong IIT da hangba community quarantine center da mateng pangba volunteer ama COVID-19 positive oire. District medical team na miyoi dubu COVID care center da thamkre. Aikhugi thawal pangmin hai zila asigi deputy commissioner N Bandanana hauzi orakliba COVID-19 elected asigi matang da hene saksin naba amadi akan ba thabak lakhot nabagi matang da zila thaki official singa mi phampang thokre. Amarom da Manipur gi none zila COVID-19 positive oikiba miyoi kun manga mak leina asidagi fagalaktuna negative oirakpaga loinena zila asi COVID-19 free oiba zila oire. Zila asigi chief medical officer Dr. Edwin Golmaina aikhogi paumi da hai zila asigi oina apunba sample sama marfutra test ki result phangbada mapandagi lakpa miyoi kun manga adu positive oiba thengnabadagi rims ta layangkhibani. Hauji khoi none district oina sample collection tawraga test tawraga result phangkhibasi 990 oire. Asigi manungda 25 sina positive oikhi. Adubu hauji naibak phaba haigadamu. Okoi punamak 25 mark recover tawre hauji koi hauji ki oirani none district oina active case se laitre 0 tare. Adubu ngasi anova 24 sample collection tawraga amuk test tawnaba rims ta thakre okoi sing asi ekoi angi tingkhongjang gi institution quarantine center da laiba kangbu singni okoi 24 si amuka test result tawraga negative amuk di none district oina covid free district oire haibase haining mani COVID-19 laicak kamari lenin na Jirebam district sarkar nangarang phawa thamkiba complete lockdown adu makhata na tha asigi kungani thoi phawa sangdokle Manipur gi chief secretary ngasi thokpa cherol amagi matung inna lockdown asi makhata na cheyol ama sangthana ba khangan kibani lockdown manung da essential service kamari lena ba miyui singi oina di komthokani राज्य की शिक्षा मंत्री थोकचोम राधेश्याम नंगसी मणिपुर की अहानब एजुकेशनल चैनल लाइरी न्यूज सेक्रेटरी लेबा महाकी ऑफिस चेंबर दा हांगदोखरे नौना हांगदोकपा चैनल असि जियो टीवी दा संदोकनी बार की मफम खुदिमकता संदोकपा चैनल असि महिरोसिंगना मखोगी मोबाइल फोन दा येंगबा यागनी चैनल असि की शेड्यूल राज्य की शिक्षा विभाग न सेंबनी मसिदा क्लासरूम की लाइव प्रोग्राम सिंगसु यावगनी इंग्राजी लोन खक्तदा नतना लमदन सिकी लोल सिंगसु चैनल असि दा संदोकपा दा सिजनगनी Amarom da channel se hangdokpagi thorom da shiksha mantri na hayeng council logba higher secondary examination lising ani kun gi fal lokthuklagani haidudna parikha da saru yakiba mahiro singda mai pakpa orashun haibagi wafam sufung doki mang na hai sarkar gi higher secondary school singi class 11 gi admission gi seat cha da taramanga di CBSE yauna achopa board singde gi pass or pam mahiro singi damak ta khakle admission asi merit basis ta oigani ngasi more police station gi manung channa leiba hamom veng more ward number 38 ki mafam amadagi malem gi ani shubal lanjaw gi matam da oigini haine chingnaba masing yamlaba pokhai khraba amadi pokhai driba bomb nomai maru sing fangkhre bomb sing adu mafam adugi mioi amana ma ki yum sanana ba excavators na duna temkhai ba da thengyarukhibani paw si fangbaga more police ki team amala khuna mafam adubu ngaksen duna thamkhre Ukrul jila da chathariba ban mahosab tharung ki saruk amo oina ngasi Lambi Mapand Uthabagi Thorum Ama Autonomous District Council Ukrulgi Executive Member Edmund Sifang Hodokre Thorum Atuda Karam Som Lamkai Digi Ukrulgi Namfang Paba Ujara Changwa Hena Thaki Thorum Atuda ADC Ukrulgi Ate Member Singh Zela Sigi Forest Officer Amasung Kulgi Luchingba Singh Saruk Yaki
Leba sigi semilon sakhotan bada MSME gi thodang haibista webinar ama hing Imphal da pangthokadari webinar is the information amasung broadcasting mantraloy gi Bureau of Outreach and Communication Imphal region amasung Press Information Bureau Imphal na punasin bani Imphal iski कृषि विज्ञान केंद्र के विकेना होखिबा चेही खरे असिदा पांगथोखिबा थोइदो हेंदोक थबक सिंबु सखंगना बोइना जोनल लेवल की बेस के विके अवार्ड फंगले अवार्ड असिंग असि इंडियन काउंसिल ऑफ एग्रीकल्चरल रिसर्च ICR की मठुदरानी थोइ सुबा मपो कुमंग मरी लेने न पांगथोकपा थरोमदा केंद्र की लवु सिंगु मंत्री नरेंद्र सिंह तोमर न लॉकथोखिबनी ICR की मखादा लेबर नॉर्थ ईस्ट जोन 7 की KVK निफुक मरी की मनुंग द खंगलब अवार्ड असि इम्फाल इस्ट पिरकपनी अवार्ड इस्ट सेल mana oina lupa lak tarin makhai yawi Indian Red Cross Society Manipur branch ki chairman Dr. Y Mohina Luchingba expert team amana ngasi Chandel gi United College ta COVID-19 ngamari lenena wakal charang na bako na ba hai bihiram de awareness program ama pangthokre program atu da college asigi teaching amadi non teaching staff amadi atupa myoy kya sharu yakhi Amarom the Senapati District Red Cross ki volunteer sing na district headquarters the labor quarantine center oina sinan sing mapam sing adu sing dokre Rotary Club of Imphal ngasi taruk suba Restore Life After Burns program among ngasi Rims ki plastic surgery department apang tokre thorum atu da Rims ki plastic surgery department layang iba myoy mari da sel gi tengbang oina lupa lising 30 pikhi makhata na myoy kunda sel gi tengbang binina bapandam thamli haina club asigi cherol man hairi tabiri ba pawasi Akasvani Imphal degini Jaidus Kagilana Sava COVID-19 के वैक्सीन ज़ायकोफ दी मियो बदे टंग तोब होरे केंद्र की डिपार्टमेंट ऑफ बायोटेक्नोलॉजी की सेल मतेंग लोलेना वैक्सीन नसी जाइडस न पुथोपनी वैक्सीन नसी मियो बदे टंग तोनबा सेंट्रल ड्रग स्टैंडर्ड कंट्रोल ऑर्गेनाइजेशन ना अयाबा पीबा वार की कोविड लायंगी अनिशुब वैक्सीन ने Biotechnology Industry Research Assistance Council BIRS in High Zaikov digi han ba amasung ani suba face sanging tobo hore masina vaccine asigi magun sing khangbang malagani vaccine asina COVID-19 laying bada achawa mateng panglagani Department of Biotechnology Secretary si oriba BIRS gi chairperson Dr. Newsreader of High Zaiden da COVID-19 laying na ba mihoy bada changing toriba vaccine asina Atmanirbhar Bharat ki thorang da chawna mateng panglagani Mang hai masi var ki oina chizin humzam bagi thabakta achoba mai pak amani Tuesday da thaga pawarul amada kendra gi haksal mantri Dr. Newsreader na vaccine asi puthorpada nungai ba phongdol aduna machina COVID-19 layang bada chawna mateng pangbangam gani hairi Levas da coronavirus na narambadigi farakpagi masing asi lakh taruk hele hauzik phawada punna mi lakh taruk lising tara nithoi chanipan tara manga naba phaduna farakpagi changcha da humpu humdai dasmik ani manga yore hauki ba pung kumari da mi lising kun chatar marfuga mapan lena astigi naba phakre hauzik coronavirus na naba mi gi masing lakh ahum lising kuntra mathoi chamani futaruk ni Haksel amasung yafam yumbal mantraloin hari hokiba pung kumari da COVID-19 ki anoba case lising kuntra ni to chatuk marfudra manga lakhiba lone na positive oiba apun ba masing lak mapan lising humfuni panchani pan humpudra taruk shure masi nongba da khwaid ki yamna positive oibani ngasi nongma khakta da mioi Chatu sunam taruk sikhi bagalone na lebas da lena astegi sikhi ba masing lising kunmari chamapan tara manga shure ekoi gi paumin hai rajya amasung union territory manga Ladakh Delhi Uttarakhand Haryana amasung Andaman and Nicobar Island da lena astegi fagalapagi chang chada humbudra humdogi matak leiri fagalapagi chang yengbada Maharashtra na mukokta mathangda Tamil Nadu amasung Delhi ne rajya amasung union territory kunda lebasig oina lena astegi fagalapagi chang degi heli Maras da ICMR na hairi haukiba pung kumari da sample lak ahum lising kuntaru chatung marfuguni toy coronavirus ki test tawki masisu hauzi fawada nobada sample test tawba khwaidigi yambani hauzi fawada test tawkiba sample sing masing koti ama lak kuntare lising kuntramapan chamri marfudra shure hauzi fawada leba sige laboratory lising ama chani kuntra mari COVID-19 test tawbi ki thabak chathari masig manung da sarkar ge laboratory chani pan humputra mari ama song lanagi laboratory chawum humpu yauri Bihar sin batungbada ngasidegi nimitra trunigi complete lockdown thamkre lockdown asi July kuntrama thoi forward chenagani mamang cheol ahum da rajya tuda COVID-19 case nungnanga oina chang yauna hingalakpadigi complete lockdown tawna na bawari basi lokhibani essential service natana sarkar gi office sing
public corporators sing amasung educational institutions sing thonglon gani lanai amadi lalon itiki mapam sing thonglon gani adumoy namak chana thangna ba poche yomba dukan sing di lockdown munung da hangani like room pam sing amadi dharmaga mari lena ba thoram sing pangthok pa yaroi e-commerce ki thabok thoram sing amadi home delivery ki thabak di athing ba leiroi marasi da hokri ba pung kumari da nawnam yoi lising ama chahung kun covid-19 positive oiki hauzik fawda raise asida covid-19 na ba miyoi lising kun cham humbudra humdoi shure masig manung da miyoi lising tara humdoi changa kuntra humdoi na ba phakre Rajavan amasung Patna High Court ki security official humpumapan positive oiki raise asik oina lena asidagi faglakpagi changchada humputare yaure hauzik fawda lena asidagi miyoi cham humbudra mari lekhidre Tripura ge Agartala dangarang COVID-19 na nabami amasu lekhidre masi tharaga raja adu dalaina asina sibami ahum sure amarom da raja sida nauna myo humbudram nipan positive orapadagi apun ba positive masing lisingani chani tarahum do shure active yes na chatu humpuma pani lena sidagi fagalakpagi changcha da humbudra humdoi dasmik nipan anini Raja Sarkar na lena as sandurpa tingna ba nong bada yamdrabada coronavirus ke sample lising tere test anu ba warep laure masikita ma hen ba manpower sing sin nagani Meghalaya de nong na mi kunipan COVID-19 positive oire madug manung da BSF ki miyoi tara mapan yauri makoi tharaga raja du apun ba active case ani marhutara tere shure Assam da Kamrup Metropolitan Jilla da July tara mapan fawba lockdown sangdokre Mamang da June kunipan digi chayot ani chatharakpa lockdown adu raja asida COVID ki positive ki chang hengalakpagi makhata na chayot amaga amuk sangdokna baware basi lawrakpani Ngarang nongna raja adu da milisinga masu na marhudra nipan positive oirakhi madug manung da Guwahati sar khaktadagi chatuk nifumapan yauri Nagaland da nongna mi taru COVID-19 positive oibadagi raja adu da positive ki masing chamapan subna ani shure amarom da Kohima amasung Dimapur dagi mi amamam naba phakre Mizoram da BSF ki miyoi manga COVID-19 positive oiduna raja adu ki apunba positive masing chani kuntrani pan sure Sikkim da sumi tara mathoi nongna positive oirapadagi apunba positive masing chani subna mapan sure Assam ki Mukhyamantri Sarbananda Sonawala ngasi Kaziranga National Park da chatuna ichawgi phibam yengsinkhre park asigi chada marfudra rom ising thumjingkhre Mukhyamantri na relief camp da leiriba ichawgi nangleba miyanga su unaki amasung Animal Rescue Center da chatki marasida raja asigi mafam khara da ising ichawgi phibam phagatle ngasi nongna miyoi ani sikhi bukalone na hoje fawada ichaw asida punna miyoi humpuguni pan sikre khungang lising ahum hene ichawgi awaba mayoknari amasung Zilla Kuntaruki Mui La Kuntrataruki Yum Sing Ising the Tunjin Kibadegi Relief Camp Sing the Changja from Logging a Lady, Ichaos Nalambitong Amadim Mahimuronke Amangata Tokle, Akasvani Imphal Pau Tabiri. Kendra Ngaksal Mantri Rasnath Singh Hayindi Numini Kongset Jammu and Kashmir Amadi Ladaki forward area sing the Chetlagani, Magi Kongchet as the Army Chief General MM Lavarnir Suyagani, Kongchet Nungda, Eastern Ladakh the Lady Basanti Raksagi Fivum Ying Singani, Ekogi Paumina Sarkagi Pau Paladun High, Nodal Army Commander Yauna, Lanwiki Mokok Tumbaluchumbakaya Sungaksal Mantri Galoni Ladakh Varat Amason Chinagi. Lanmi ani ki marakta khut thanaki ba adugi tungda ngaksal mantri na mafam sida ahan oina lakadori bani Rajasthan ki napak taraba Congress MLA Singh na makhoida Rajya Vidhan Sabha na pikiba noticing aduna Rajasthan High Court ta thakiba wakat thakre High Court ki single bench ta wakat adugi matang da khanabada petitioner Singh ki okil Singh na makhoi ki petition Singh adu amuk hana shendok chege haijarak padigi court na matam pikre makhoi ki nongna tharakadri ba wakat adu court asigi division bench ta khanaragani petitioner Singh na makhoi na tharakiba noticing adugi mayokta Singh aduna case asi mayokna gani haina shu phongdokhi Kendra ki Rail Mantri Piyush Goyal hari lagliba chihi ahum makhai fawbugi manungda Indian Railways asi mapung phan na maina chalaragani CCI na sinba thorum amada video conferencing ki khuthang da wangang bada Sri Goyal na hai sarkar asina make in India asida renewable energy bu hena chakhon hanna bahonari masi kendra sarkar gi atmanirbhar gi makhada udyog singna sengat chagat pegi makhada chathabani Mahan hai Pradhan Mantri Narendra Modi na One Sun, One World and World Grid Wakhalon bu Kumang Yongsan Hanal bu hona badalona na Malayam da Varat na renewable energy da mangzal thana chali renewable energy asi lakaduri ba mirol gi damakta khwaidi gi chana ba jati gi semil londa kanahan ba amadi akoi bi gi fibam bu phana lehen ba damating oigani hozik aroi ba da maru oi ba pau amuk hanna Manipur da ngasi nongna mi teratir COVID-19 positive oi ba thengeri nonye COVID-19 free district oire Manipur ki ahanba educational channel lairik ngasi degi hokre
Zydus Candila Saba COVID-19 ge vaccine Zycov D myoibada changing toba hokre. Levas the coronavirus na nabadigi farapagi changcha da humpum de dasmik ani manga yaure amasung ngangphai pading da oriba santi raksa gi fivum yengsin da ba ngaksul mantri Rajnath Singh hayingdigi Jammu and Kashmir amadi Ladakh da chatkani Paulu zare.